Illegal immigrant na maram oiraga laibag asigi border district yauna metro city amasung industrial town singda oiragliba demography ge ahongba sing kupna Yengshinnaba Union Home Minister Amit Sahana high level committee on demographic changes ta Khanghankhre hari Union Home Minister Amit Sahana mayai tangbal lauraga high level committee asigi mifam pangthokre mifam aduda Union Home Secretary Govind Mohan, Intelligence Bureau IB की Chief Tapan Kumar Deka, Additional Secretary Nilesh Kumar Vyas, India की Registrar General अमसुंग Census Commissioner Mrityunjay Kumar Narayan, Ministry के Officials सिंह अमदी Committee असिगे Panel Member Narayan ना सरुक्याखे Union Home Minister Amit Sahana illegal immigrant na maram oiraga leibag asigi border district yauna metro city amadi industrial town sing da oiragliba demography ge ahongba sing amadi maram chadaba mawongda mising ka hena hengalakliba sigi matangda committee na chatlaga kupna Yengshinnaba Khanghankhre leibag asigi demography da ahongba kaya lagliba si national security khaknatana leibag asigi sovereignty law and order tribal sing ngak senba amadi khunai gi saktam da chaun akai ba piri haina Amit Sahana fongdoke mifamadu da committee asina mathau tagadaba mateng kayagi matang da su kupna khanaki maduda committee asina leibag asigi border district sing da chatpayaw na mathau taba documents sing Phanghanba amadi state ki lengak sing na pangba yaba mateng pumnamak panghananaba Union Home Minister Amit Sahana Ministry da Khanghankhre panba yabadi mamang tha me gitang kuntarukta Ministry of Home Affairs ki makhada semkiba high level committee asigi ngarang pangthokhiba mifam aduna anirak subane Supreme Court ki retired Justice Prakash Prabhakar Naulekar na luchingba high level committee asina leibag asigi demography da ahongba kaya lakhalliba asigi matang da kupna thizinduna Ministry of Home Affairs ta chahi amagi manungda report lan khatkadabani hairi